थूना सिंधुना कुनमापन सुबा सेपरेशन डे पांगथोखरे कुकीजो मियामना नमना खुंदा मफम सिंगदा मैतै सिंग संग यारोय हाइबा यावना वारेप निपान कंसिनख्रे हाइना मोइन फोंदोली हाबा तारे हारि पाउसिदे खोइगी कमाय येंबे खोइगी aina yamna ngakpasi aikhoi tasengna makhoi na silliba makhoi gi ngarangi adugumba separation day gi mifamsi police na ntraga government of manipur na hojik palipsna support torobra haibagi chingnaba potna makha madugi potna tragana mayamna haina ba separate mission pithokna bagi kaino matek matek yengi bra kaina praja miyam sum hainari na ko sumandra lamduna amma adai government of manipur na order makha 3 October 2025 da government of manipur haibadi office of the superintendent police Zambu district na thopani ko government of manipur office of the superintendent police Zambu district manipur order dated 3 October 2025 da kamain thoke haida the cookie in piece of Zambu 𝐀𝐍𝐻 will be organizing a separate day come 8 phase of Zandonang Pahaimaniko program at Wall of Remembrance Peace Ground Tuibong on 3/10/2025 Friday at 3 p.m. to prevent any disturbance to law and order situation in the district. The following security arrangements is hereby made in Troga my manapu do amashem ever. Sigi post da koi shwai da chumba thaba ama tawraga di koi na separate administration kaina harak pa potu da magi separation di ga magi tawgani kaina harak pa da masmaina ga arrangement tawraga di instead of imposing high tare 144 chalarak pa natraga ne even curfew thamjala koi motos main tawraga di masigi pochi kitang chamam na mu khoi da foi on the other side ngasai gi hoji kana mangchan pa bi ga court tu na kampido organize tawi other cookie jo MLA tara sing se separate administration phangri fawa assembly famba yauridabani haiba cancel bagi pot amakak haibadi still makoida there is chances of forming government haiba posi makoina dum ubra kaino moina sumaina amakak hai adana sigi posi da even makoina warip nipal lawai manung sida yam sati sati ba warip sing yauribani buffer zone gi matang da junction ba yada bagi hena kanjan ba da gi ki separate administration phangri fauda kaino gi ekoki jo MLA sing na makogi assembly torok matam da yaudaba adagi makoina kaino da ikogi tampaki lady ba politicians singa karing ba hiram mata da paw kai makhan makhan yam yauri bane leader am taka madugi chapmin roi dawni kana haiba pot me am yauri ba ko adu khoina makhoi gi point ni pan je loi pukhala thamaga makhoi gi advertisement tobi ban tan mase haining de khara maru oi ba pot khara do haibani simba pot me am sida makhoi na han su extension tawdringai da su extension tarum dai da makhoi na ministry of home affairs government of india ga wari sanaram dai da tethe sanaraga hek loi ba torpoi pot am lak pase masi yam angak po faudo banate adu masi gi me am tawlisina mayak singa ta e khoi popular government am leringai da tawbung amingam de na praja singa loramdo still now president rule imposed over article 356 imposed over railway state da su hojik fawda dum kashu tawbung am dana lei haiba sina mayak singa lena ismai tamni yam noise ju makha ta do sikyu jana sa pe panbiram bai khoi gi manipur assembly da thoki ba nga machin jak lei bagi scam lok sabag speaker na house committee sem no ticket kadawani hai bai khoi former ozo ina fondo ki wafam je sidadi kamaina koi lady film je de kamani chida ne koina atong bazana hona ba aduga hurana ba hona ba mayam amadum leba ki brigade officers sing natraga elected MLA sing minister member sing aragi even mayam sida yawda ba natri habdi mayek yam senge ko even manipuri assembly gi scheme na puthoroposi assembly se kaino temple of democracy magi laishang ni kari elected mayam ji first and foremost duty on elected person kaino to ine hajama taning da jaram ni prajam yam ko the first and foremost duty of an elected is to protect the dignity of the house because house shows the nation and the first and foremost duty of an elected representative is to protect the property and life of common people have in ever. Sigi pot me amsi kaurakan to dignity to protect the dignity of the house to cry that's why this came and la agadi cry the lady gave. Aduna why is the ne koina masasi ta seng na hagadi lo masa khangdribra natraga tika daran horpura tika oina sendong dang khallaga chango chango phom da madu sel ga tangon uba aduna thabuk oina tawungam dadana madugi pot ki achau koina haibdu chumme haibdu khangna baina masigi je buthoro abra haiba pot amsu lei swais da ko oira sala ina aduna sidadi MLA mayam adagi just minister oramba mayam assemblies da masigi tawdang loriba lo maker na haiba singsi masi huran bagi pot asiana badongna ngasi dis maina puthora abanina masigi scheme am leire hairabanina masai dai koina house ki committee ama sema kanda masidi kumna season ba ama mathau tai haibdu yam chume aduga madu makoina ngamdragana taseng na hagari ni CBI ra sinagi brana dragana high court ki just ama toroga smaina thigalan brana draga supreme court
yohongibra haiba posting si diam chumi adubu yohongadu post kanana no aduga masigi post da hojik chi even social media da bokta social media user mayam maming haidra ka so amana ama hunabagi misang khomnabagi pot mayam sing se even masigi pot mangasi di yam kanna masigi si hojik chi sum hengalak pudu tawi aduna sum pot mayam sida horen da gidi masigi paper da sumaina hapa opani masigi tongan ba political party sing si backing the line ba magi individual supporters mayam sida adum sumaina haina rak palang rak pasudum urani hale diko hena phaja phaja wakalun mayam puthoraktana aragi ngasai uram daba mayam amasu haib tare moina sumain tarogri si tawbi ai si or si tawdamni kai je mari mari dum huji haira ani ana sigi pot mayam sing je khoi sumaina dum langnaraga yanaraga leiringai da aikoi gi lewa ke development sing tawbuda kesu maning hanbagi pot amasu lakani aduga swai dadi masigi general pot sina huji crore kumapan na tai aina tabda ko sumana ta lan subject to correction hoisi aduga crore kumapan si yamna chawa paisa amani masigi pot haidat per general masing siti maram charam drakati madugi pot chap chana madu ekoina logi matungina warak watem bamde mathau tai natraga de ekoina elected ni mana bracket officer ni judiciary ga yam naknabani natraga police ka naknabani natraga elected sing naknabani toroga thikadar mayam amsu paisa se koi thaina hainaramba akas pi lokthok paina thabak sudana lokthok kai thok pai type da madugi hainabi leigibuduna adum madugi pot makha ta chathana honara ka ngasi de koi lamdam si maning hanba khunai ma aduga miyam gi mihut leiba aduga democracy palebak ama adu constitution pulaga leibine haibisigi wahan thok lalak pa masak thena masak ama oye na ismai tan thamjaki